ꯍꯣ ꯃꯇꯨꯡꯗ ꯆꯦꯛꯁꯤꯟꯖꯔꯒꯦꯁꯦ ꯑꯗꯣ ꯅꯪꯅ ꯍꯤꯡꯇꯨꯝꯗꯕꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯥꯎ ꯍꯥꯏꯈꯤꯗꯦꯅ ꯍꯧꯈꯤꯕ ꯊꯥ ꯑꯍꯨꯝꯗꯩ ꯅꯤꯡꯊꯤꯅ ꯇꯨꯝꯗꯦ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯣꯝꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯔꯒꯦ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯃꯦꯅꯦꯖꯔꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯃꯥ ꯌꯨ ꯌꯥꯝ ꯊꯛꯄ ꯃꯤꯅꯤ ꯑꯗꯨꯒ ꯑꯍꯤꯡ ꯆꯥꯛꯇꯥꯕꯁꯤ ꯃꯥꯒꯤ ꯍꯣꯕꯤꯅꯤ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅꯁꯨ ꯑꯩꯕꯨ ꯋꯥꯍꯟꯕ ꯍꯧꯔꯕꯅꯤ ꯑꯌꯥꯝꯕꯗꯤ ꯃꯦꯂꯣꯗꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯑꯍꯤꯡꯒꯤ ꯕꯥꯔꯣ ꯇꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯄꯥꯟꯗ ꯂꯩꯒꯗꯕ ꯍꯦꯛꯇ ꯍꯣꯠꯅꯩꯅꯦ ꯉꯁꯤꯁꯨ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯍꯣꯜꯗ ꯗꯔꯁꯟ ꯁꯥꯁꯇ꯭ꯔꯒꯤ ꯚꯥꯁꯟ ꯇꯥꯅꯤꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯉꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯔꯦꯡ ꯑꯁꯤꯅꯁꯨ ꯑꯁꯣꯛꯄꯗ ꯊꯨꯝ ꯊꯥꯛꯆꯤꯟꯕꯒꯨꯝ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯕ ꯁꯣꯟꯊꯟꯈ꯭ꯔꯕ ꯅꯤꯡꯂꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯅꯨꯔꯥꯙꯥꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗ ꯁꯥ ꯃꯥꯟꯕ ꯃꯤ ꯑꯃ ꯎꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯊꯨꯡꯅ ꯐꯥꯎꯔꯕ ꯗꯤꯇꯦꯛꯇꯤꯚ ꯃꯦꯖꯔ ꯕꯜꯕꯟꯇꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯤꯁꯦꯁ ꯃꯥꯜꯇꯤꯅ ꯍꯥꯏꯔꯤꯕꯅ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯑꯇꯣꯞꯄ ꯒ꯭ꯔꯚꯥꯁꯤ ꯑꯅꯤ ꯎꯏ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯑꯃꯅ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯆꯞ ꯃꯥꯟꯅꯕ ꯍꯛꯆꯥꯡ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯏ ꯃꯦꯠꯂꯝꯃꯤ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯀꯣꯟꯒ ꯁꯥꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯗꯨ ꯁꯨꯡꯕ ꯃꯇꯥꯡꯁꯤꯗ ꯇꯝꯅ ꯁꯤꯜꯂꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯑꯇꯤꯊꯤ ꯀꯌꯥ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯀꯗꯕ ꯃꯇꯝꯁꯤꯗꯩꯗ ꯑꯗꯣꯝꯅ ꯑꯔꯦꯝꯕꯗ ꯀꯣꯛ ꯆꯤꯛꯄꯤꯔꯤꯕꯅꯤ ꯁꯦ ꯏꯪꯅ ꯄꯣꯊꯥꯕꯤꯔꯣ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯁꯤꯡꯗꯨ ꯈꯟꯗꯨꯅ ꯑꯗꯣꯝꯅ ꯑꯗꯨꯝ ꯋꯥꯍꯟꯕꯤꯔꯅꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯇꯨꯝꯅꯤꯡꯖꯔꯛꯂꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯇꯥꯅꯤꯌꯥꯅ ꯇꯦꯕꯜ ꯂꯦꯝ ꯊꯥꯡꯒꯠꯇꯨꯅ ꯁ꯭ꯋꯤꯆ ꯅꯝꯗꯨꯅ ꯑꯇꯩ ꯕꯜꯕ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯠꯂꯦ ꯇꯥꯅꯤꯌꯥ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯅꯤ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯕꯨꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯆꯍꯤꯒꯤ ꯗꯣꯔꯤꯅ ꯃꯊꯪ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯅꯤꯌꯥꯗꯤ ꯃꯄꯨꯡ ꯐꯥꯅ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯧꯅꯥꯍꯥꯅꯤ ꯇꯥꯅꯤꯌꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯅꯤꯡꯁꯥ ꯁꯣꯔꯗꯨꯅ ꯁꯥꯈꯤꯅꯤ ꯑꯗꯨꯕꯨ ꯔꯦꯞꯇ꯭ꯔꯤꯗꯤ ꯇꯨꯝꯅꯤꯡꯕꯒꯤ ꯃꯃꯤ ꯈꯖꯤꯛꯇ ꯐꯥꯎ ꯇꯥꯗꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯒ꯭ꯂꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯂꯩꯔꯛꯇ ꯃꯁꯥꯒꯤ ꯔꯣꯜꯁ ꯔꯣꯏꯁ ꯀꯥꯔꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯊꯪꯗ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡ ꯆꯪꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯁꯣ ꯂꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯊꯪꯗ ꯃꯍꯥꯛꯅ ꯃꯦꯂꯣꯔꯤꯅ ꯀꯔꯤꯅꯣꯝ ꯍꯥꯏꯈꯤꯕ ꯇꯥꯍꯧꯔꯝꯃꯤ ꯃꯗꯨ ꯀꯌꯥꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯃꯤꯠꯀꯨꯞꯇ ꯃꯆꯥꯅꯨꯄꯤꯅ ꯀꯅꯥꯅꯣ ꯍꯥꯏꯈꯤꯕꯗꯨ ꯁꯦꯡꯅ ꯇꯥꯔꯛꯏ ꯃꯗꯨꯒꯤ ꯃꯊꯪꯗꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯑꯀꯤꯕ ꯐꯪꯅ ꯂꯥꯎꯕ ꯃꯤꯔꯥꯎꯈꯣꯜ ꯑꯗꯣ ꯃꯊꯪ ꯃꯔꯤꯔꯛꯅꯤ ꯑꯆꯤꯛꯄ ꯏꯔꯣꯟꯅꯨꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯆꯥꯎꯈ꯭ꯔꯕ ꯕꯪꯒ꯭ꯂꯥ ꯑꯗꯨ ꯇꯝꯊꯤꯅ ꯊꯃꯣꯏ ꯁꯣꯟꯕ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨꯒꯤ ꯈꯣꯟꯊꯥꯡꯗ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤꯕ ꯑꯣꯏꯅꯤꯡꯉꯤ ꯆꯥꯎꯔꯕ ꯕꯪꯒ꯭ꯂꯥꯗꯨ ꯃꯤꯅ ꯀꯨꯞꯄꯒꯤ ꯃꯅꯨꯡꯗ ꯄꯨꯝꯅ ꯅꯤꯜꯂꯦ ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯀꯥ ꯊꯥꯗꯣꯛꯇꯨꯅ ꯀꯣꯔꯤꯗꯣꯔꯗ ꯄꯨꯜꯂꯔꯦ ꯄꯨꯝꯅꯃꯛꯅ ꯎꯔꯤꯕꯗꯤ ꯕꯪꯒ꯭ꯂꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯤꯔꯤꯁꯤꯡꯗꯨꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯦꯂꯣꯔꯤ ꯌꯥꯝ ꯐꯤꯕꯝ ꯀꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯑꯃ ꯐꯪꯗꯨꯅ ꯋꯥꯟꯊꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯇꯝꯊꯤꯈ꯭ꯔꯕ ꯁꯣꯛ ꯑꯃ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯂꯣꯏꯗꯕ ꯃꯤ ꯇꯥꯏꯕꯪꯗ ꯂꯩꯔꯝꯂꯣꯏ ꯃꯦꯂꯣꯔꯤꯅ ꯃꯨꯇꯛ ꯇꯧꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯅ ꯈꯔ ꯍꯦꯟꯅ ꯉꯧꯏ ꯃꯆꯤꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯍꯧꯅ ꯂꯥꯎꯔꯝꯃꯒ ꯃꯍꯥꯛꯁꯨ ꯃꯆꯤꯒꯤ ꯃꯊꯛꯇ ꯇꯨꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯃꯤꯅꯥꯏ ꯃꯤꯁꯟ ꯑꯃꯗꯤ ꯔꯦꯞꯇ꯭ꯔꯦ ꯃꯁꯥꯃꯛ ꯌꯥꯎꯅ ꯊꯥꯡ ꯈꯣꯠꯇꯨꯅ ꯃꯦꯂꯣꯔꯤꯕꯨ ꯍꯣꯜ ꯀꯥꯒꯤ ꯕꯦꯗ ꯑꯃꯗ ꯍꯤꯞꯊꯍꯜꯂꯦ ꯂꯣꯏꯅꯅ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯗꯣꯛꯇꯔꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯊꯨꯅꯃꯛ ꯂꯥꯛꯅꯕ ꯀꯧꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯥꯎꯅꯨꯄꯤ ꯃꯦꯂꯣꯔꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯦꯂꯣꯔꯤꯒꯤ ꯐꯤꯕꯝꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯉꯥꯏ ꯃꯥꯜꯇꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯩꯁꯤꯡꯂꯕ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯏꯌꯣꯛ ꯌꯥꯔꯕ ꯗꯤꯇꯦꯛꯇꯤꯚꯅꯤ ꯍꯧꯖꯤꯛꯇꯨꯗ ꯃꯦꯂꯣꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯦ ꯃꯦꯂꯣꯔꯤ ꯊꯣꯏꯗꯣꯛꯄ ꯁꯣꯛ ꯑꯃ ꯐꯪꯗꯨꯅ ꯋꯥꯟꯊꯈꯤꯕꯅꯤ ꯆꯨꯝꯅ ꯑꯀꯤ ꯈꯪ ꯋꯥꯈꯟꯅ ꯅꯠꯇ꯭ꯔꯒ ꯇꯨꯁꯤꯟ ꯈꯣꯠꯆꯤꯟꯕꯗ ꯋꯥꯟꯊꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯑꯣꯏꯕ ꯌꯥꯏ ꯗꯥꯛꯇꯔ ꯂꯥꯛꯄ ꯉꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯐꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯥꯛꯇꯔ ꯃꯣꯀ꯭ꯔꯥꯟ ꯃꯁꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯊꯨꯡꯂꯔꯦ ꯈꯨꯗꯛꯇ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯒ ꯇꯣꯉꯥꯟꯕ ꯏꯟꯖꯦꯛꯁꯟ ꯑꯅꯤ ꯀꯥꯞꯂꯦ ꯑꯗꯨꯒ ꯃꯌꯥꯏ ꯑꯣꯏꯔꯞꯇꯧꯕ ꯀꯦꯞꯁꯨꯜ ꯑꯃ ꯃꯦꯂꯣꯔꯤꯒꯤ ꯃꯌꯥꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯣꯠꯅꯔ ꯃꯇꯨꯡꯗꯗꯤ ꯇꯞꯅ ꯃꯦꯂꯣꯔꯤ ꯃꯃꯤꯠ ꯄꯥꯡꯂꯛꯂꯦ
Mamai thangda karigum mamada ngaraga hawkatuna phamlaba matamda reptre nangle kamdong na tokrib na bema ai lecture taruga halaptuna thongso hanglaga manungda changle sirigi thak thak ase chongkhatuna khungthang homlom ka khalagati mang thang sirigi aroiba thak aduda kanagum ama leptuna ingonda chagadam makhai manna yengduna leirame mutido bada thakatbaga loina ai hak jap leptuna leire khalui ama madura leplebado domni jingnatana hangloi kanano aigi pakhum pirakpagi mahutta makhut ani tingthoga thak thak singdo muktada ahom kalaga aibu phana na wachan tharaki adubu nganglibade magi khongthak makhol tawa phangdabadane kari haiba makhong khongthak makhol tawa phangde haiba rep train ngangnangle hoi pakat ki banai laura gali thorak pada phibam jahoda badai sri du nan tharaga namak ture adugi matungda kari tawkraba ai mata khang hautre aduri ni padu masa khang mangam no hor maroina manaung pinangle maku mai punani ngi matam kadai dano adumapu ukil sing sinava achon ba kot dungumba diploma choki kot am dilile kot gi makhada waska tai waska adugi kudam sing do ngorong awe aduga mayamna pana rebistagi thoidona chawe amam madudasa maduina line wa phange maduda kudam turuk pale madugi mung manungdana angawu kamis matai kamis tugi color do hui managum thekale reptrain amukut kingina minai ni kausila gairi nakhoi ni nupa thiyo hauju yum masing mapanda thokhiba yaba thong thong puna maglole aduga maduda waikhu sosulori vane madubu choidan oiramlani Mrs. Taniana yam pakhanari bhut yums the vokadai ngi kamdong na bulak kadrimano ha rape trainer punamak angak puni padugi maramda kana nina du nerame asigum matamsda thiba chatkibani pani du laktuna hairare athong kudimak manung lumdai solondra dum thinglida yums de mapa da khong thang do kibya ba labi ma tasleiti mafama soiga hekoli kolsing su angak pani pa do gi manam phau leiti punamak jamam nari mamai thang da rep trainer ai gi yums da no wana u thok sing asi sum thoksilagle pare punamak bukunam jare hawjum gi di khoi pumbana isha gi ka da potha birugun hena farane kudimak masa gi ka da changna rakle Sunil amasung Malti so makoy ki kara lagle mamit bari magtumning mana phazalak lawani adum moina mak ngasi gi thokliba thotuk sing adugi manamda khana neinari matum adum maktada kana gumbagi jaksina thang khong thang mo kon matare aduga mamai thang da makoy gi thong adum maktada